से कोई इपिक के बिना पुथोक चप प्रोग्राम कोई खमिन से मणिपुर से कोई कोंगबु तुरेन की हरफम कोंग मरुदा कोई बत का चलुगे अदुदा करी करी लेगे से मयाम खमिन से कांदगी इसिंग लेगे दुकान मिले ब्रो और सी इसिंग जे कितना लोगे Ayo sebelum lagi hei, Nabi di sini tak terlalu ti, ni yang paling dah, nala sebesar lagi, dan sini jauh je hendak lagi. Director of Agriculture, macam saya dah hal macam macam Japan project ni Japan di Malaysia tu macam ada tahu itu kena ni hai project ni hai. Tadi aku perlu crossing jom dari sini dah, kan oil pump mana lagi. Oil pump sedikit tahu kita hanjang je, tahu han tadi gari cuma kelihap kerja pertani, sudah kita hange. Bangai baca keluar ya, sekarang mana polis training center, polis orang ada dikti, ini PTC. Sedari aku ini dari bersihai polis macam si, training tahu lama thore ini. Macam apa kerja lagi sih kau? Lagi. Sambil lalu dah, hobi aku pernah sambil lalu dikah. Boleh kuthar kerja bilo. Bola siam hau. Kalau ni aku panggil berjalan ni. Jangan sih. Eh, tu pasti tu itu ada dalam namu. Ah. Kumpulan yang berjaya. Mari kan. Masih ni cakap pergi. Nanti dah, aman ikut cakap tu boleh dah. Ani tu biro nama sama enggak? Biro yang kita mana? Karena itu ya dari mana tu ni? Cycle road tadi, kau konguru aja memang jauh. Konguru aja lagi. Konguru sudah aja gitu. Cycle road tadi konguru sudah aja lah. Sekarang polis sesi hek memang dah aja ni. Aja lah. Aja lah. Jadi mati mungkin. Menitrai juga tadi sanggup sih. Kilo tu mangam tu ni. Nabi yang paramen ni sih dia. Last ke break topping tu nan tarom sih dia. Jadi, masa ini aku nak haji lepas tu lagi cuma tahu raga, ko maru lepam lel, hai ba. Tudel apa ibi impart is, yang sedang fere. Sina aku ini WMM lor maga kelas thah gitu ba. Lami bukan nungai dah sih mati sekat ni. Dan kelas thah dah bawa, kalau sedum jam nungai tapi nanti. Kau ni kong baru yang orang dah, kau ni tengok sih, pil pori itu belum, pil yang nama lekai, magi head office ni kong baru, magi jaga tu tengok dah, sudah kan dah pil ke balan time yang sudah lagi, balan time sini cuma yang sudah lagi, sajen sih, yang sih,
ꯄꯣꯔꯣ ꯑꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯤꯜꯒꯤ ꯖꯒꯥꯗꯣ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯃꯤꯇꯔ 50ꯃꯨꯛ ꯊꯧꯒꯠꯂꯒ ꯍꯥꯏꯗꯤ ꯀꯥꯈꯠꯂꯒ ꯂꯥꯏꯐꯝ ꯑꯃ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯀꯣꯏꯕ ꯂꯥꯛꯆꯕꯅꯦ ꯑꯗꯨꯕꯨ ꯂꯥꯏꯐꯝ ꯑꯃ ꯂꯩꯔꯝꯃꯦ ꯂꯥꯏꯐꯝ ꯑꯁꯤ ꯀꯔꯤ ꯂꯥꯏꯐꯝꯅꯣ ꯍꯥꯏꯕꯗꯨ ꯂꯥꯏꯁꯤꯒꯤ ꯊꯧꯒꯜ ꯇꯧꯔꯤꯕ ꯑꯍꯜ ꯂꯤꯕꯨꯡ ꯑꯃ ꯂꯩꯔꯝꯃꯤ ꯑꯍꯜ ꯂꯤꯕꯨꯡ ꯑꯁꯤꯒ ꯎꯅꯔꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯀꯨꯞꯄ ꯋꯥꯔꯣꯜ ꯑꯃꯨꯛ ꯊꯝꯖꯒꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯃꯁꯤ ꯇꯣꯔꯦꯜ ꯂꯐꯩꯕꯤ ꯀꯧꯏ ꯇꯣꯔꯦꯜ ꯂꯐꯩꯕꯤ ꯀꯧꯕꯁꯦ ꯃꯁꯤꯗꯒꯤ ꯀꯥꯔꯦꯔꯒ ꯍꯤꯝꯆꯥ ꯇꯥꯕꯤ ꯍꯤꯖꯥꯎ ꯇꯥꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯀꯣꯡꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯏꯀꯣꯝ ꯌꯧꯒꯗꯧꯕꯅꯤ ꯑꯔꯤꯕ ꯂꯣꯟꯅ ꯇꯨ ꯍꯥꯏꯕꯁꯤ ꯏꯁꯤꯡ ꯍꯥꯏꯕ ꯑꯣꯏꯔꯝꯃꯦ ꯂꯦꯟ ꯍꯥꯏꯕꯗꯤ ꯑꯊꯣꯏꯕ ꯍꯥꯏꯕ ꯑꯣꯏꯔꯝꯃꯦ ꯇꯨ ꯂꯦꯟ ꯍꯥꯏꯕꯗꯤ ꯑꯔꯥꯞꯄ ꯍꯥꯏꯕꯅꯤ ꯐꯩ ꯄꯤ ꯍꯥꯏꯕꯗꯤ ꯐꯩꯊꯔꯛꯑꯒ ꯄꯤꯔꯔꯦ ꯍꯥꯏꯕꯒꯤ ꯇꯣꯔꯦꯜ ꯂꯐꯩ ꯄꯤ ꯍꯥꯏꯕꯅꯤ ꯃꯊꯪ ꯇꯥꯔꯛꯄꯗ ꯁꯤꯗꯒꯤ ꯂꯥꯡꯈꯠꯈ꯭ꯔꯒ ꯍꯤꯝꯆꯥ ꯇꯥꯕꯤ ꯍꯥꯏꯅ ꯊꯦꯜ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯤꯝꯆꯥ ꯇꯥꯕꯤ ꯊꯦꯟꯁꯦ ꯃꯁꯤ ꯇꯤꯡꯀꯣꯛ ꯃꯔꯨꯒ ꯁꯂꯥꯏꯔꯦꯟ ꯁꯤꯗꯕꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯦꯟꯕ ꯏꯆꯦꯜꯅꯤ ꯃꯁꯤꯁꯤꯗ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯏꯄꯨ ꯃꯩꯆꯧ 8ꯀꯤ ꯈꯨꯕꯝꯅꯤ ꯍꯥꯏ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯍꯤꯝꯆꯥ ꯇꯥꯕꯤꯒꯤ ꯋꯥꯉꯣꯜꯂꯣꯟꯁꯤ ꯃꯈꯜ ꯃꯊꯦꯜ ꯌꯥꯝꯅ ꯄꯤ ꯍꯤꯝꯆꯥ ꯇꯥꯕꯤꯗꯒꯤ ꯂꯩꯈꯠꯈ꯭ꯔꯒ ꯍꯤꯖꯥꯎ ꯇꯥꯕꯤ ꯍꯥꯏꯕ ꯑꯃ ꯊꯣꯛꯂꯝꯃꯤ ꯍꯤꯖꯥꯎ ꯇꯥꯕꯤꯗꯒꯤ ꯂꯩꯈꯠꯈ꯭ꯔꯒ ꯎ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏꯅ ꯂꯩꯔꯝꯃꯤ ꯎ ꯃꯆꯤꯟ ꯃꯅꯥꯎꯗ ꯂꯩꯔꯝꯃꯤꯕ ꯄꯣꯠꯁꯤ ꯆꯤꯡꯃꯤꯁꯤꯡꯅ ꯎ ꯃꯇꯩ ꯃꯅꯥꯎ ꯍꯥꯏ ꯑꯗꯨ ꯄꯨꯌꯥ ꯁꯨꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅꯗꯤ ꯄꯥꯈꯪꯕ ꯁꯅꯥꯃꯍꯤ ꯄꯥꯈꯪꯕ ꯍꯥꯏꯗꯅ ꯊꯝꯕꯤꯔꯝꯃꯤ ꯎ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯏꯀꯣꯝ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯃꯔꯛꯇ ꯂꯩꯕꯁꯦ ꯃꯇꯝꯗꯨꯗ ꯌꯥꯟꯈꯤꯕ ꯅꯤꯡꯅꯥꯡ ꯀꯣꯔꯤꯕꯒꯤ ꯎꯇꯦꯛ ꯑꯃ ꯂꯩꯍꯧꯗꯨꯅ ꯅꯨꯡꯕꯤ ꯑꯣꯜꯂꯒ ꯉꯁꯤꯗꯤ ꯂꯩꯔꯦ ꯍꯥꯏꯗꯅ ꯑꯍꯟꯁꯤꯡꯗꯨꯅ ꯇꯥꯛꯄꯤꯔꯝꯃꯤ ꯄꯨꯈ꯭ꯔꯤ ꯏꯀꯣꯝꯁꯤ ꯃꯤ ꯑꯃꯅ ꯃꯥꯏ ꯅꯣꯡꯄꯣꯛ ꯑꯣꯜꯂꯒ ꯀꯣꯛꯁꯤꯅ ꯃꯈꯥ ꯑꯣꯜꯂꯒ ꯅꯥꯁꯤꯅ ꯃꯊꯛ ꯊꯪꯉꯒ ꯂꯩꯈꯤꯕ ꯅꯥ ꯑꯁꯤꯒꯤ ꯃꯑꯣꯡꯅꯤ ꯏꯀꯣꯝꯁꯤ ꯃꯥꯒꯤ ꯂꯥꯏꯒꯤ ꯏꯄꯥꯅ ꯏꯄꯨꯅ ꯊꯝꯕꯤꯔꯝꯃꯤꯕ ꯈꯔꯥꯏ ꯄꯨꯅ ꯃꯅꯥ ꯃꯥꯄꯟ ꯄꯥꯟꯕꯅꯆꯤꯡꯕ ꯄꯣꯠꯂꯝ ꯈꯔ ꯌꯥꯎꯔꯦꯔꯒ ꯊꯧꯅꯤꯕ ꯃꯇꯝꯗ ꯃꯆꯥ ꯙꯥꯔ ꯄꯥꯟꯗꯕ ꯃꯆꯥ ꯙꯥꯔ ꯄꯥꯜꯂꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯉꯤ ꯂꯩꯊꯨꯡ ꯂꯩꯅꯥ ꯀꯣꯛꯏ ꯃꯤꯡꯆꯠ ꯃꯤꯡꯊꯣꯏꯕ ꯐꯪꯉꯤ ꯍꯥꯏꯗꯅ ꯊꯧꯅꯤꯅꯩ ꯇꯧꯊꯔꯒꯦ ꯑꯁ ꯃꯈꯥ ꯊꯥꯅꯕꯁꯦ ꯀ꯭ꯋꯥꯂꯤꯇꯤ ꯁꯤ ꯀꯝꯄꯣꯁꯠ ꯃꯈꯥ ꯊꯥꯔꯒꯦ ꯑꯁ ꯃꯈꯥ ꯊꯥꯒꯦ ꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯦꯟ ꯈꯟꯕ ꯂꯣꯏꯔꯦ ꯇꯦꯟ ꯈꯟꯕ ꯂꯣꯏꯔꯀꯥꯟꯗ ꯉꯁꯥꯏ ꯑꯩꯈꯣꯏꯗꯤ ꯏꯆꯝ ꯆꯝꯅ ꯀꯣꯏꯁꯤ ꯂꯥꯛꯄꯅꯦ ꯑꯗꯨꯕꯨ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯝ ꯇꯤꯂꯝꯒꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯒꯤ ꯖꯒꯥꯁꯤ ꯌꯥꯝꯅ ꯌꯦꯡꯃꯤꯟꯅꯔꯦ ꯃꯌꯥꯝꯁꯨ ꯈꯪꯃꯤꯟꯅꯔꯦ ꯑꯍꯟꯗꯨꯅ ꯍꯥꯏꯖꯔꯛꯏꯁꯤ ꯑꯗꯨꯒ ꯄꯤꯜꯒꯤ ꯚꯣꯂꯟꯇꯤꯌꯥꯔꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯗ ꯆꯥꯛ ꯍꯥꯞꯄꯤꯔꯦ ꯈꯣꯠꯄꯤꯔꯦ ꯍꯥꯏꯔꯕꯅꯤꯅ ꯄꯤꯜꯕꯨꯁꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯆꯥꯔꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯀꯥꯟꯗ ꯇꯨꯡꯗ ꯑꯃꯨꯛ ꯉꯁꯤꯒꯤ ꯑꯣꯏꯅ ꯆꯤꯡ ꯀꯥꯕ ꯃꯌꯥꯝ ꯂꯥꯛꯅꯔꯅꯤ ꯑꯗꯨ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯅꯣꯡꯉꯥꯜꯂꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯤ ꯑꯩꯈꯣꯏ ꯃꯩ ꯈꯨꯗꯣꯡꯆꯥꯗꯕꯅꯦ ꯀꯦꯃꯦꯔꯥ ꯅꯝꯕꯗ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯗꯨꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗ ꯑꯩꯈꯣꯏ ꯅꯝꯍꯧꯗ꯭ꯔꯦ ꯅꯝꯕ ꯌꯥꯗꯗꯅ ꯉꯁꯤ ꯑꯌꯨꯛꯇꯤ ꯅꯣꯡꯉꯥꯜꯂꯦ ꯅꯝꯃꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯁꯤ ꯖꯒꯥꯁꯤꯗ ꯆꯠꯂꯅꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯀꯣꯝ ꯂꯩꯔꯤꯕ ꯎ ꯃꯆꯤꯟ ꯃꯅꯥꯎ ꯁꯤꯗ ꯑꯣꯏꯅ ꯆꯠꯂꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯆꯠꯂꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯦꯟꯗꯒꯤ ꯊꯣꯛꯂꯛꯑꯦ ꯇꯦꯟ ꯂꯣꯏꯁꯜꯂꯝꯃꯦ ꯑꯩꯈꯣꯏ ꯆꯤꯡ ꯃꯇꯦꯛ ꯀꯥꯗꯣꯔꯦ ꯂꯥꯏꯐꯝ ꯂꯦꯟ ꯌꯧꯅꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯐꯝꯗꯨ ꯊꯅꯝꯃꯦ ꯍꯦꯟꯗꯣꯛꯑꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯏꯐꯝ ꯂꯦꯟ ꯇꯥꯅꯕ ꯎ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯒꯤ ꯏꯀꯣꯝ ꯇꯥꯅꯕ ꯆꯤꯡ ꯀꯥꯈꯠꯄ ꯍꯧꯔꯦ ꯆꯤꯡ ꯀꯥꯈꯠꯄ ꯍꯧꯔꯕꯅꯤꯅ ꯁꯣꯔꯁꯨ ꯈꯤꯇꯪ ꯊꯕꯦꯠ ꯍꯣꯜꯂꯛꯑꯦ ꯌꯦꯡꯉꯁꯤ ꯃꯊꯪ ꯀꯔꯤ ꯊꯦꯡꯅꯔꯒꯦꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯨ ꯂꯩꯔꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅꯁꯨ ꯈꯔ ꯍꯥꯏꯕꯤꯔꯅꯤ
ꯁꯣꯔ ꯊꯕꯦ ꯍꯣꯜꯂꯦ ꯌꯥꯗ꯭ꯔꯦ ꯅꯍꯥꯟꯒꯩ ꯆꯤꯡꯁꯨ ꯀꯌꯥ ꯀꯥꯗꯕꯅꯤꯅ ꯁꯤ ꯀꯥꯕꯁꯤꯗꯗꯤ ꯁꯣꯔ ꯊꯕꯦ ꯍꯣꯜꯂꯦ ꯅꯨꯡꯁꯥꯒ ꯁꯥꯒꯠꯂꯛꯄꯅꯦ ꯉꯁꯥꯏ ꯃꯃꯤꯡ ꯀꯥꯔꯨꯝ ꯐꯒꯗꯕ ꯃꯤ ꯂꯥꯛꯀꯅꯦꯅ ꯉꯥꯏꯍꯥꯛ ꯉꯥꯏꯅꯕꯅꯤ ꯅꯨꯡꯁꯥ ꯁꯥꯒꯠꯂꯒ ꯇꯨꯡꯗ ꯅꯨꯡꯁꯥꯅ ꯌꯩꯔꯛꯄꯁꯤꯗꯤ ꯃꯁꯤꯒꯤ ꯆꯤꯡ ꯈꯨꯀꯥꯁꯤꯗꯤ ꯍꯥꯏꯍꯩꯗꯦ ꯍꯥꯏꯔꯤ ꯁ꯭ꯋꯥꯏꯁꯤꯅꯦ ꯑꯩꯈꯣꯏꯅ ꯍꯤꯝꯆꯥ ꯇꯥꯕꯤ ꯊꯦꯟ ꯍꯥꯏꯁꯦ ꯍꯤꯝꯆꯥ ꯇꯥꯕꯤ ꯊꯦꯟꯁꯦ ꯁꯤꯗ ꯀꯨꯝꯃꯤꯕ ꯂꯣꯛꯁꯦ ꯁꯣꯝ ꯅꯥꯀꯟꯁꯤ ꯅꯠꯇꯦꯀꯣ ꯊꯦꯟ ꯍꯥꯏꯁꯦ ꯁꯣꯝ ꯖꯒꯥꯗ ꯂꯩꯔꯤꯁꯤꯅꯦ ꯁꯤꯁꯤꯗ ꯀꯨꯝꯊꯔꯒ ꯁꯤꯗ ꯊꯦꯟ ꯃꯆꯥ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯤꯁꯤꯗ ꯌꯦꯡꯕꯤꯌꯣꯕꯀꯣ ꯁꯤꯁꯤꯗ ꯊꯦꯟ ꯃꯆꯥ ꯑꯃꯈꯛ ꯂꯩ ꯍꯥꯏꯔꯤꯕ ꯊꯦꯟꯁꯤꯅꯦ ꯍꯤꯝꯆꯥ ꯇꯥꯕꯤ ꯊꯦꯟ ꯍꯥꯏꯁꯦ ꯁꯤꯁꯤꯗ ꯎꯔꯤꯕ ꯊꯦꯟ ꯃꯆꯥꯁꯦ ꯑꯁꯤꯗ ꯑꯁꯤꯅꯤ ꯍꯤꯝꯆꯥ ꯇꯥꯕꯤ ꯊꯦꯟ ꯍꯥꯏꯁꯦ ꯁꯤ ꯂꯣꯛꯁꯦ ꯀꯨꯝꯃꯒ ꯂꯥꯜꯂꯒ ꯑꯁꯣꯝ ꯅꯥꯀꯟ ꯂꯩꯁꯦ ꯁꯤꯁꯤꯅꯤ ꯍꯤꯝꯆꯥ ꯇꯥꯕꯤ ꯊꯦꯟ ꯍꯥꯏꯁꯦ ꯑꯁꯣꯝ ꯆꯤꯡꯅꯥꯄꯣꯝꯁꯤꯅꯦꯕ ꯊꯦꯟ ꯍꯥꯏꯁꯦ ꯍꯤꯖꯥꯎ ꯇꯥꯕꯤ ꯍꯥꯏꯁꯦ ꯍꯤꯝꯆꯥ ꯍꯤꯖꯥꯎ ꯇꯥꯕꯤ ꯍꯥꯏꯁꯦ ꯑꯁꯣꯝ ꯁꯥꯏꯠꯀꯤ ꯆꯤꯡꯁꯤꯅꯤ ꯁꯣꯝ ꯁꯥꯏꯠꯇ ꯅꯠꯇꯦ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗꯤ ꯎ ꯈꯨꯌꯥꯟꯁꯤꯗꯤ ꯁꯤ ꯎꯁꯦ ꯆꯥꯎꯔꯥꯛꯅ ꯆꯍꯤ 10 ꯑꯁꯤ ꯆꯍꯤ 14 15ꯒꯤ ꯆꯥꯡ ꯂꯩꯔꯝꯃꯅꯤ ꯑꯁꯤꯗ ꯑꯆꯧꯕ ꯑꯃ ꯂꯩꯁꯦ ꯀꯣ ꯆꯍꯤ 7 9 10ꯒꯤ ꯎ ꯍꯥꯏꯔꯒꯗꯤꯀꯣ sida hori ba sai ma sam sa hori se sahi tare ni pangi u ne sida hori se aduga asida chaw ya le se sahi kun gi mathak lai u ne se meyam da jini mamna yani ni u ni ya thak bi no pam long to bu gi si se chahi ani gi mamang da moina popi tha da na khota na torom ba jaga ne ba adui matung da gi haji se sawamang police changa adum survey lai police ko popi thai na ta tha de haibigi check tawba adu moi si check taw dum chatle haji pudi popi tha dre chahi ani mu phare tharak taba chahi ni gi mamang de tharame swai se popi moi na kok thok bi kok thok ki be mami ne lai ri se popi lok khraga lai ho ba hai tare ne u di haurak tri amda hau u se thoina hauro popi se lai hau yam chaba kaino ne hai akhoina ta ba ko pam to bai ra cái nó palm ubay đó kì nó không biết udi vẫn nó cũng thuộc mà đi phơi sẽ phải tao rồi mà thì anh cái udi cũng hơn cái xin nào xin ăn mua bồi đấy rồi một tài chính bấm đó pollution mà xin cả cái climate change adu cái awa bah được phải nó khăng rồi ngay mẹ mình gian tan ra cái anh cái thật chân si sẽ thả ra cái hậu nó bọn nó càng sẽ nó ta cái thả ra cái sự bắt thân nó học phải sẽ chạy cùn nó mới cùn thả mà nifu meng khai ma yam zaba chahi tara di change adubu mikup khare mung na manghali bani yan thatlaga mai thado oga si hai be se si thien ne si di ga lai te ma na ba thien oi ba lai te ma na da di ha gi si thien je hai ga ki bu ga akhoi u ma si no a da u ri se a si thien na ni si thien se hai ga pa ga u ma si nau se có chứ mà cầm đăng dòng kia ba hồi chứ mà hôm chỉ cái này vô rồi kì không thì hồi giờ sẽ u một chấm nâu thì hiện tại đấy khả năng cao u một chấm nâu rồi đấy phải côm vô rồi cái cơm nhiều đấy à nung ai bước máy tàu kì nung ai em nè có đi số gì anh ta cái set là cái số gì cái thầu tàu bảy ta đấy cái máy cái hay khăn gì em nung ai cao bây giờ đi ăn hoài bố co hoa cái mắm sẽ lại phẩm đấy rồi căn thế này pura hoa bây giờ pura cốc pa pura số gì mà cũng lấy về giá này bố co à coi cái hoa cái bữa đó cái mà xí nó mà vào nên sinh hoa bây giờ pi rồi bây giờ cũng mắc phải đấy thì hoa rồi cái bây giờ bây giờ ngâm cái thằng sọt thαβ hồi là số lại phẩm đấy rồi căn thế thì không nung ai mà nè thì cơm đó cái sinh đó cái thiền cái sai thαβ hay thì lấy được nó qua à coi là hoài đó cái máy hấp cái pura mặc thì lúc bắt rồi bạn Namai tahu yang. Itu ni jum nak kait lagi. Kenang kunung lagi. Aduh ngana ingin lagi dan terkena ngasih. Kita ngasih pengmanga ada itu sudah kau bahawan. Oh, apa ya? Yang mengai tu cuma. So jadi ming, aku jum sekai dia beri apa no? Saya sama Mahendra, ireng memdegi. Bishnupur district. Aduh di jam lam lain aduh. Sudah hingga pun ni. Hingga ya. Oh ngana ni lak pak. Ngana ni lak pun ni. Okay. Aduh tadi
ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯊꯧꯒꯜ ꯂꯥꯛꯄꯁꯦ ꯍꯣꯏ ꯁꯤꯗ ꯀꯔꯤ ꯐꯥꯎꯕꯤ ꯏꯁꯥꯗ ꯉꯁꯥꯏꯒꯤ ꯆꯠꯂꯨꯕ ꯃꯌꯥꯝꯁꯦ ꯉꯁꯥꯏꯒꯤ ꯐꯅꯌꯥꯝ ꯉꯝꯃꯦ ꯍꯥꯏꯗꯤ ꯂꯥꯛꯄꯗꯣ ꯉꯁꯥꯏ ꯍꯦꯛ ꯌꯧꯕꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯄꯨꯡꯀꯥꯎ ꯀꯥꯎꯕ ꯑꯗꯩ ꯄꯨꯡꯀꯣꯛ ꯀꯣꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯍꯦꯛ ꯂꯥꯏꯐꯝꯁꯦ ꯍꯦꯛ ꯌꯧꯖꯕꯗ ꯑꯗꯨꯒ ꯁꯨꯝ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯂꯥꯛꯀꯥꯟꯗ ꯑꯩꯈꯣꯏ ꯊꯦꯡꯅꯔꯛꯏꯀꯣ ꯍꯣꯏ ꯁꯨꯃꯥꯏꯅ ꯎ ꯌꯥꯟꯊꯠꯂꯒ ꯃꯩ ꯊꯥꯗꯣꯛꯑꯒ ꯊꯔꯝꯕꯁꯤꯗꯤ ꯀꯔꯤ ꯐꯥꯎꯕꯤ ꯁꯤ ꯍꯥꯏꯗꯤ ꯍꯦꯛ ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯄꯨꯡꯀꯣꯛ ꯀꯣꯛꯑꯒ ꯉꯁꯥꯏꯒꯤ ꯑꯁꯪ ꯑꯃꯥꯟ ꯂꯩꯒꯗꯕ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯄꯨꯡꯀꯣꯛ ꯀꯣꯛꯑ ꯂꯩꯔꯝꯕꯁꯤꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯁꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯎ ꯂꯩꯕꯁꯤꯒꯤ ꯅꯥꯀꯟꯗ ꯆꯦꯜꯂꯤꯕ ꯏꯁꯤꯡꯁꯤꯁꯨ ꯃꯃꯥꯡ ꯆꯍꯤꯗꯗꯤ ꯃꯌꯥꯝ ꯆꯦꯜꯂꯦꯕ ꯍꯟꯗꯛꯇꯤ ꯎ ꯋꯥꯁꯤꯅ ꯀꯛꯊꯠꯈ꯭ꯔꯕꯅꯤꯅ ꯀꯥ ꯍꯦꯟꯅ ꯏꯁꯤꯡꯁꯤ ꯆꯦꯜꯂꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯍꯣꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯤꯅ ꯑꯩꯈꯣꯏꯗ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯉꯁꯥꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯣꯠꯇꯒꯤ ꯂꯩꯔꯝꯗꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯑꯃꯗꯤ ꯐꯥꯎꯖꯩ ꯍꯥꯏꯇꯥꯔꯦ ꯁꯣꯛꯆꯜꯂꯛꯑꯦꯕ ꯍꯣꯏ ꯑꯗꯣ ꯇꯨꯡꯗꯗꯤ ꯃꯌꯥꯝꯗ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯎ ꯌꯥꯟꯊꯠꯄ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯗ ꯁ꯭ꯋꯥꯏꯗ ꯎꯕꯤꯔꯤꯕ ꯃꯔꯨꯑꯣꯏꯅ ꯁ꯭ꯋꯥꯏꯗ ꯀꯛꯊꯠꯂꯤꯁꯦ ꯁ꯭ꯋꯥꯏꯗ ꯇꯥꯔꯤꯕ ꯃꯤ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯀꯛꯊꯠꯄꯤꯗꯅꯕ ꯑꯗꯒꯤ ꯃꯣꯏꯅ ꯍꯣꯏ ꯀꯩꯅꯣ ꯇꯧꯁꯟ ꯇꯥꯔꯁꯨ ꯊꯥꯖꯟꯕꯤꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯏꯌꯦꯅ ꯍꯥꯏꯖꯅꯤꯡꯉꯦ ꯍꯥꯏꯗꯤ ꯑꯃꯨꯛ ꯊꯥꯖꯟꯕꯤꯕ ꯑꯃꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯐꯝꯁꯦ ꯀꯥꯏ ꯌꯧꯔꯦ ꯃꯊꯛꯁꯤꯗ ꯃꯊꯛ ꯑꯩꯈꯣꯏ ꯍꯦꯛ ꯂꯥꯏꯐꯝ ꯗꯥꯏꯔꯦꯛ ꯌꯧꯔꯨꯔꯦ ꯏꯒꯣꯝꯁꯦ ꯍꯣꯏ ꯏꯐꯣꯝ ꯌꯧꯖꯔꯨꯔꯦ ꯍꯣꯏ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯍꯣꯏ ꯑꯩꯈꯣꯏ ꯃꯈꯥ ꯆꯠꯂꯨꯒꯦ ꯍꯣꯏ ꯐꯔꯦ ꯁꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟꯗ ꯏꯇꯩꯃ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯈꯔ ꯑꯃꯨꯛ ꯂꯥꯛꯏ ꯃꯣꯏꯒꯤꯗꯁꯨ ꯃꯣꯏꯒꯁꯨ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕ ꯇꯥꯟꯖꯥ ꯑꯃ ꯂꯧꯖꯒꯦ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯒꯤ ꯌꯨꯝꯁꯦ ꯀꯥꯏ ꯎꯕꯤꯔꯕꯅꯣ ꯑꯩꯈꯣꯏ ꯌꯨꯝꯅꯥꯝ ꯈꯨꯅꯧꯗꯒꯤꯅꯦ ꯅꯈꯣꯟꯗꯒꯤꯅꯦ ꯑꯗꯨꯝ ꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡ ꯂꯥꯛꯄꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯆꯍꯤ ꯇꯧꯒꯦ ꯈꯨꯗꯤꯡꯒꯤꯗꯤ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯅꯍꯥꯟꯋꯥꯏ ꯆꯍꯤ 15-ꯃꯉꯥꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯦ 30-ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯦ ꯑꯗꯨ ꯉꯁꯤ ꯂꯥꯛꯏꯁꯤꯅꯤ ꯑꯗꯨꯝ ꯍꯣꯡꯕꯗꯤ ꯌꯥꯝ ꯍꯣꯡꯉꯝꯃꯦ ꯀꯩ ꯍꯣꯡꯉꯝꯃꯤ ꯍꯣꯡꯉꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯎ ꯋꯥ ꯀꯣꯛꯊꯣꯛꯑꯝꯕꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣই ꯏꯁꯤꯡꯁꯦ ꯂꯣꯛꯁꯤꯗ ꯌꯥꯝꯅ ꯆꯦꯜꯂꯝꯕ ꯖꯣꯔꯣ ꯑꯩꯈꯣꯏ ꯂꯥꯞꯄꯤꯉꯩꯗ ꯃꯈꯣꯟ ꯇꯥꯔꯝꯕ ꯈꯣꯠꯂꯝꯕ ꯃꯌꯥꯝꯁꯦ ꯁꯤ ꯍꯧꯖꯤꯛ ꯇꯥꯕ ꯐꯪꯗ꯭ꯔꯦ ꯏꯁꯤꯡꯁꯨ ꯎꯕ ꯐꯪꯗ꯭ꯔꯦ ꯁꯤ ꯆꯤꯡꯁꯤꯗꯒꯤ ꯇꯥꯔꯒ ꯑꯩꯈꯣꯏꯗ ꯀꯣꯡ ꯇꯨꯔꯦꯜꯅ ꯀꯣꯡ ꯃꯔꯨꯅ ꯇꯨꯔꯦꯜ ꯑꯃ ꯆꯦꯜꯂꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯁꯤꯗ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯁꯤꯗ ꯏꯁꯤꯡꯁꯤ ꯇꯥꯗꯅ ꯄꯨꯡꯇꯠ ꯇꯠꯈ꯭ꯔꯦ ꯏꯁꯤꯡ ꯃꯌꯥꯝ ꯐꯪꯈꯤꯗ꯭ꯔꯦꯕ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯁꯤꯗ ꯑꯋꯥꯕꯕꯨ ꯁꯤ ꯂꯝꯕꯤ ꯁꯨꯃꯥꯏꯅ ꯎ ꯋꯥ ꯌꯥꯟꯊꯠꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯈꯝꯊꯦꯡꯅ ꯋꯥꯔꯦ ꯍꯧꯖꯤꯛꯁꯦ ꯁꯤꯗꯒꯤ ꯇꯥꯕ ꯏꯁꯤꯡ ꯑꯃꯠꯇ ꯇꯥꯗꯦ ꯅꯍꯥꯟꯋꯥꯏꯗꯤ ꯏꯁꯤꯡꯁꯦ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯆꯦꯜꯂꯝꯃꯦꯕ ꯂꯣꯛꯁꯦ ꯑꯣꯔꯣ ꯆꯦꯜꯂꯝꯕꯅꯦꯕ ꯐꯔꯦ ꯑꯗꯨꯒ ꯑꯗꯨ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯒꯤ ꯅꯠꯇꯕꯤꯗ ꯅꯥꯀꯟ ꯑꯃꯗ ꯍꯪꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯈꯣꯏꯔꯝꯃꯔꯤꯅꯤ ꯂꯥꯏ ꯈꯣꯏꯔꯝꯃꯔꯤꯅꯤ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯔꯤꯅꯤꯀꯣ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯀꯥꯏ ꯌꯧꯕꯤꯔꯛꯀꯦ ꯀꯩ ꯐꯥꯎꯕꯤ ꯌꯧꯔꯨꯕ ꯖꯒꯥꯁꯤꯗ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯐꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯐꯝꯗ ꯌꯧꯕꯗ ꯑꯋꯥꯕ ꯂꯣꯏ ꯀꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯒ ꯎ ꯃꯆꯤꯟ ꯃꯅꯥꯎꯅ ꯃꯆꯤꯟ ꯃꯅꯥꯎꯅ ꯍꯥꯏꯅꯈꯤꯕꯗꯣ ꯑꯗꯨꯒꯤ ꯎꯗꯨꯒꯤ ꯑꯃꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯈꯣꯏꯔꯝꯃꯛꯑꯦ ꯎꯗꯣ ꯑꯃ ꯂꯩꯔꯝꯗꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯤ ꯌꯥꯝ ꯅꯍꯥꯟꯋꯥꯏꯗꯤ ꯀꯨꯏꯅ ꯐꯝꯃꯒ ꯌꯦꯡꯉꯦ ꯎꯗꯣ ꯂꯩꯔꯝꯕꯅꯤ ꯑꯅꯤꯃꯛ ꯂꯣꯏꯅ ꯑꯃꯁꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯎ ꯑꯃꯗꯣ ꯀꯩꯅꯣ ꯁꯥꯏ ꯑꯩꯈꯣꯏ ꯀꯪꯂꯥꯗ ꯍꯣꯏ ꯍꯤꯌꯥꯡ ꯀꯪꯂꯥꯗ ꯍꯤ ꯑꯅꯤ ꯁꯥꯔꯒ ꯂꯩꯕꯗꯣ ꯑꯗꯨꯅꯦꯅ ꯁꯥꯕꯨꯗꯤ ꯍꯥꯏꯌꯦꯕ ꯑꯗꯨꯝ ꯑꯍꯟꯈꯩꯅ ꯁꯥꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯔꯤꯕ ꯏꯇꯥꯎ ꯈꯪꯗꯦ ꯏꯅꯥꯎ ꯈꯪꯗꯦ ꯏꯄꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯏꯃꯥꯁꯤꯡꯅ ꯍꯥꯏꯔꯝꯃꯤꯗꯣ ꯁꯨꯃꯥꯏꯅ ꯍꯣꯡꯉꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯎ ꯀꯣꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯟꯗꯛꯇꯁꯨ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯊꯥ ꯐꯥꯗ꯭ꯔꯤ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯊꯣꯛꯈꯤꯕ ꯏꯁꯤꯡ ꯂꯩꯒꯦꯁꯨ ꯐꯪꯗꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯀꯣꯛꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜꯒꯤ ꯍꯧꯐꯝ ꯇꯨꯔꯦꯜ ꯃꯔꯨꯁꯤꯡꯁꯤꯗ ꯀꯣꯛꯊꯣꯔꯛꯄꯅꯤꯅ ꯏꯁꯤꯡꯗꯣ ꯂꯩꯔꯀꯥꯟꯗ ꯖ꯭ꯋꯥ ꯂꯥꯎꯅ ꯆꯦꯜꯂꯛꯑꯒ ꯏꯁꯤꯡ ꯆꯥꯎꯕ ꯏꯁꯤꯡ ꯇꯥꯗ꯭ꯔꯒꯅ ꯈꯪꯂꯦꯞ ꯂꯦꯞꯄ ꯁꯤ ꯂꯩꯈꯠꯄꯒ ꯁꯤ ꯃꯇꯦꯛꯁꯤ ꯍꯦꯛ ꯂꯩꯈꯠꯄꯒ ꯑꯣꯏꯔꯣ ꯌꯦꯠꯂꯣꯝꯗ ꯑꯩꯈꯣꯏ ꯍꯥꯏꯒꯠꯈ꯭ꯔꯅꯤꯕ ꯎ ꯃꯆꯤꯟ ꯃꯅꯥꯎ ꯇꯥꯅꯕ ꯏꯃꯥ ꯀꯩꯝꯇ ꯍꯪꯖꯒꯦꯕ ꯏꯃꯥ ꯀꯩ ꯂꯝꯗꯩꯅꯣ ꯀꯅꯥ ꯈꯨꯅꯧꯗꯒꯤ ꯏꯃꯥ ꯉꯁꯤ ꯀꯥꯏ ꯂꯧꯔꯨꯒꯦ ꯃꯐꯝꯁꯤꯕꯣ ꯑꯩꯈꯣꯏꯗꯣ ꯈꯨꯕꯝ ꯌꯧꯔꯨꯔꯦ ꯑꯗꯒꯤ ꯀꯨꯝꯃꯒ ꯎ ꯃꯆꯤꯟ ꯃꯅꯥꯎ ꯌꯧꯔꯨꯔꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏ ꯀꯩ ꯐꯥꯎꯒꯦ ꯁꯨꯃꯥꯏꯅ ꯆꯠꯄꯁꯤꯕꯣ ꯑꯁ ꯄꯥꯡꯒꯟꯁꯦ ꯀꯟꯈꯤꯒꯦ ꯈꯜꯂꯤ ꯅꯤꯔꯛꯏꯍꯦ ꯃꯊꯪ ꯆꯍꯤꯅ ꯍꯦꯟꯅ ꯑꯃꯨꯛ ꯀꯟꯕ ꯍꯥꯏꯅ ꯅꯤꯔꯛꯏꯅꯦ ꯂꯥꯏꯗ ꯀꯔꯤ ꯕꯣꯔ ꯅꯤꯔꯛꯀꯦ ꯄꯥꯡꯒꯟ ꯀꯟꯖꯒꯦ ꯅꯤꯔꯦ ꯌꯨꯝ ꯀꯥꯏꯗꯩꯅꯣ ꯈꯨꯟꯗ꯭ꯔꯥꯛꯄꯝꯗꯒꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝꯗꯒꯤ ꯁꯤꯔ ꯍꯣꯏ ꯁꯤꯗꯩꯁꯤꯗ ꯆꯠꯈ꯭ꯔꯁꯨ ꯏꯀꯣꯝ ꯂꯝꯕꯤ ꯇꯥꯗꯣꯏꯅꯤ ꯑꯗꯨꯒ ꯁꯣꯝ ꯆꯠꯂꯤꯁꯤꯅ ꯎ ꯃꯆꯤꯟ ꯃꯅꯥꯎ ꯂꯝꯕꯤꯅꯤ ꯇꯥꯗꯣꯏꯁꯦ ꯃꯁꯤꯗ ꯎꯔꯤꯕ ꯎꯁꯤꯅꯤ ꯎ ꯃꯆꯤꯟꯅꯥꯎ ꯍꯥꯏꯁꯦ ꯎ ꯃꯆꯤꯟꯅꯥꯎꯒꯤ ꯎ ꯑꯃꯗꯤ ꯂꯩꯇ꯭ꯔꯦ ꯎꯁꯤ ꯆꯥꯎꯋꯤ ꯋꯥꯡꯉꯦ ꯐꯖꯩ ꯎꯁꯦ ꯎꯅꯤꯡꯊꯧꯅꯁꯨ ꯍꯥꯏ ꯐꯖꯩ ꯎꯁꯤꯕꯨ ꯀꯜꯂ ꯊꯝꯁꯤ ꯌꯥꯔꯤꯈꯩꯗꯤ ꯃꯈꯣꯡꯗꯤ ꯌꯧꯗ꯭ꯔꯤ ꯑꯩꯈꯣꯏ ꯃꯈꯣꯡꯗꯤ ꯌꯧꯗꯧꯔꯕꯅꯤ ꯉꯝꯃꯤꯍꯦ ꯂꯝꯕꯤꯁꯦ ꯎ ꯃꯆꯤꯟꯅꯥꯎꯒꯤ
ꯎ ꯍꯧꯕꯝꯁꯤ ꯀꯨꯝꯊꯔꯛꯄ ꯂꯝꯕꯤꯁꯤꯗꯤ ꯉꯝꯃꯤꯍꯦ ꯁꯤꯗꯩ ꯈꯣꯡꯐꯝ ꯑꯃ ꯅꯥꯟꯊ ꯀꯥꯟꯗꯗꯤ ꯌꯧꯗꯣꯏꯅꯤ ꯂꯣꯛꯈꯥ ꯌꯧꯔꯦ ꯄꯥꯏꯗ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯁꯤꯗꯤ ꯉꯁꯥꯏ ꯆꯠꯄꯤꯋꯥꯕꯅꯤ ꯑꯁꯤꯁꯨ ꯌꯥꯟꯈ꯭ꯔꯦ ꯁꯤ ꯌꯥꯟꯕ ꯁꯤꯒꯤ ꯌꯥꯟꯒꯦ ꯇꯧꯔꯝꯕꯁꯤꯗ ꯑꯁꯤꯁꯤ ꯌꯥꯟꯒꯦ ꯇꯧꯔꯝꯃꯤꯅꯦ ꯁꯤ ꯌꯥꯜꯂꯝꯕꯩꯅꯤ ꯑꯁꯤ ꯌꯥꯜꯂꯝꯕꯩꯅꯤ ꯀꯣ ꯃꯊꯛꯇ ꯑꯃꯒ ꯎ ꯃꯔꯥꯁꯦ ꯃꯔꯐꯝ 4-5ꯅꯤ ꯌꯥꯜꯂꯝꯕꯁꯦ ꯃꯣꯏꯅ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯣꯡꯁꯤꯒ ꯄꯨꯈꯤꯕꯅꯦ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯩꯈꯣꯏꯅ ꯉꯟꯅ ꯈꯪꯍꯧꯕꯗꯒꯤ ꯂꯥꯏꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯀꯝꯃꯤꯇꯤ ꯀꯥꯡꯕꯨꯅ ꯈꯪꯉꯛꯄꯗꯒꯤ ꯂꯝꯕꯤꯁꯤꯗ ꯀꯥꯈꯠꯂꯒ ꯁꯤꯁꯦ ꯐꯣꯔꯦꯁ ꯀꯧꯔꯒ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏ ꯍꯤꯡꯉꯒ ꯂꯩꯍꯧꯔꯤꯅꯤ ꯃꯐꯝꯁꯦ ꯎ ꯃꯁꯤꯡ ꯌꯥꯎꯗ ꯊꯣꯛꯂꯛꯑꯦ ꯆꯣꯡꯒꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯑꯃꯨꯛ ꯆꯠꯂꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝ ꯂꯦꯟꯐꯥꯎ ꯆꯠꯂꯅꯤ ꯂꯥꯏꯐꯝ ꯂꯦꯟ ꯑꯃꯨꯛ ꯀꯥꯈꯠꯂꯁꯤ ꯂꯥꯛꯑꯣ ꯂꯥꯏꯐꯝ ꯂꯦꯟ ꯌꯧꯅꯕ ꯂꯥꯛꯄꯗꯣ ꯍꯧꯖꯤꯛ ꯂꯥꯏꯐꯝ ꯂꯦꯟ ꯃꯐꯝꯁꯤꯗ ꯌꯧꯔꯛꯑꯦ ꯂꯥꯏꯐꯝ ꯂꯦꯟꯁꯤ ꯌꯧꯔꯕꯅꯤꯅ ꯃꯌꯥꯝ ꯆꯪꯍꯟꯃꯤꯟꯅꯔꯁꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯆꯪꯍꯟꯕꯤꯔꯛꯑꯣ ꯃꯌꯥꯝ ꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯏꯀꯣꯝ ꯍꯥꯏꯔꯤꯁꯦ ꯏꯀꯣꯝꯅꯤ ꯑꯥꯗ ꯎ ꯐꯩꯔꯒ ꯇꯨꯔ ꯇꯥꯏ ꯍꯥꯏꯕꯗꯣ ꯁꯤꯅꯤ ꯇꯥꯔꯛꯏꯁꯦ ꯑꯗꯨꯒ ꯑꯍꯟꯅ ꯅꯥꯀꯣꯡ ꯃꯥꯜꯂꯦ ꯍꯥꯏꯗꯣ ꯍꯤꯞꯄꯒ ꯁꯨꯃꯥꯏꯅ ꯂꯩꯕꯅꯦꯕ ꯏꯀꯣꯝꯁꯦ ꯁꯨꯃꯥꯏꯅ ꯀꯣꯜꯂꯒ ꯀꯣ ꯑꯗꯨꯅꯅꯤ ꯅꯥꯀꯣꯡ ꯃꯥꯜꯂꯤꯁꯦ ꯃꯊꯛꯇ ꯌꯦꯡꯕꯗ ꯁꯨꯃꯥꯏꯅ ꯀꯣꯜꯂ ꯂꯩꯕꯅꯦꯕ ꯑꯦꯔꯤꯌꯦꯜ ꯚ꯭ꯌꯨꯗ ꯑꯗꯨꯅ ꯑꯁꯣꯝꯗ ꯇꯧ ꯍꯧꯔꯤꯕ ꯖꯒꯥꯁꯦ ꯑꯁꯣꯝꯒꯤ ꯖꯒꯥꯁꯤꯅꯤ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯍꯟꯗ꯭ꯔꯤꯁꯦ ꯂꯥꯏꯔꯣꯟ ꯇꯤꯂꯣꯟ ꯈꯪꯗ꯭ꯔꯗꯤ ꯆꯪꯕ ꯌꯥꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏꯔꯤꯁꯤꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯥꯏꯒꯤ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯎꯁꯦ ꯑꯁꯤꯗꯒꯤ ꯀꯨꯝꯃꯒ ꯆꯪꯒꯗꯣꯏꯅꯦꯕꯀꯣ ꯑꯁꯣꯝ ꯅꯥꯀꯟꯁꯤꯗꯒꯤ ꯑꯗꯨꯒ ꯁꯤꯗ ꯂꯨꯞꯄꯒ ꯏꯁꯥꯁꯦ ꯈꯤꯇꯪ ꯁꯦꯡꯗꯣꯛꯑꯒ ꯑꯩꯈꯣꯏ ꯑꯅꯥ ꯑꯌꯦꯛ ꯐꯥꯎꯗꯅꯕ ꯑꯗꯒꯤ ꯃꯤꯊꯣꯏ ꯃꯤꯍꯟꯅꯕ ꯅꯤꯖꯕ ꯌꯥꯕ ꯈꯔ ꯅꯤꯖꯔꯒꯦ ꯀꯂꯥꯃꯅꯦ ꯍꯥꯎꯔꯦ ꯑꯩꯈꯣꯏ ꯈꯝꯅꯦꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯛꯄꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯣꯡꯃꯔꯨ ꯂꯥꯛꯄꯅꯤ ꯀꯣꯡꯃꯔꯨꯒꯤ ꯈ꯭ꯋꯥꯏꯒꯤ ꯂꯥꯏꯐꯝ ꯂꯦꯟ ꯏꯀꯣꯝꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯏꯀꯣꯝꯗ ꯂꯩꯔꯤꯕ ꯑꯍꯜ ꯈꯔ ꯂꯩꯔꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯖꯒꯦ ꯑꯗꯨꯒꯤ ꯇꯟꯖꯥ ꯑꯃ ꯂꯧꯖꯒꯦ ꯄꯥꯕꯨꯡ ꯀꯩ ꯂꯝꯗ ꯑꯣꯏꯕꯤꯔꯕ ꯄꯥꯕꯨꯡꯕꯨ ꯑꯩꯈꯣꯏꯁꯦ ꯈꯨꯔꯥꯏ ꯀꯣꯡꯄꯥꯜ ꯂꯥꯏꯁꯝ ꯂꯩꯀꯥꯏꯗꯩꯅꯤ ꯃꯤꯡꯅ ꯆꯃꯣꯡ ꯀꯨꯃꯥꯔ ꯀꯧꯏ ꯄꯥꯕꯨꯡꯁꯦ ꯆꯍꯤꯁꯨ ꯐꯅꯁꯨ ꯌꯥꯝꯅꯁꯨ ꯎꯔꯦꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯖꯒꯥ ꯂꯥꯛꯄꯗ ꯑꯉꯝꯕ ꯀꯥꯕꯗ ꯈꯔ ꯋꯥꯕ ꯖꯒꯥ ꯊꯦꯡꯅꯩꯗꯅ
ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔ ꯂꯥꯟꯕꯤꯔꯦ ꯑꯗꯨ ꯑꯩ ꯁ꯭ꯇꯤꯛ ꯃꯆꯥ ꯑꯃꯗꯤ ꯌꯥꯎꯔꯛꯑꯦ ꯑꯗꯨ ꯇꯧꯔꯒ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯏ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯌꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯀꯣ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯂꯥꯛꯄꯒꯤ ꯂꯝꯕꯤꯁꯤꯗ ꯎ ꯋꯥ ꯃꯌꯥꯝ ꯑꯃ ꯃꯩ ꯊꯥꯗꯣꯛꯑꯝꯕ ꯌꯥꯟꯊꯠꯂꯝꯕ ꯑꯩꯈꯣꯏ ꯄꯥꯝꯂꯧ ꯇꯧꯕꯒꯤꯅ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯁꯤ ꯎꯕꯗ ꯄꯥꯕꯨꯡ ꯀꯔꯤ ꯐꯥꯎꯏ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯀꯣꯂꯣꯖꯤꯀꯦꯜ ꯀꯩꯅꯣꯗꯁꯨ ꯑꯀꯥꯏꯕꯁꯨ ꯃꯌꯥꯝ ꯂꯩꯔꯦꯗꯅꯀꯣ ꯎ ꯋꯥ ꯀꯛꯄꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯥꯡꯃꯩ ꯊꯥꯗꯣꯛꯏꯁꯦ ꯄꯥꯛ ꯊꯥꯗꯣꯛꯄ ꯑꯗꯨꯅ ꯃꯁꯤꯅ ꯂꯥꯡꯃꯩ ꯊꯥꯗꯣꯛꯄꯁꯤꯅ ꯑꯃꯨꯛ ꯎꯁꯦ ꯑꯃꯨꯛ ꯍꯧꯒꯠꯄ ꯃꯇꯣꯟ ꯆꯣꯡꯕ ꯉꯝꯃꯛꯇꯕꯀꯣ ꯌꯥꯝ ꯋꯥꯅ ꯆꯣꯡꯉꯛꯄ ꯑꯗꯒꯤ ꯆꯤꯡꯃꯥꯏꯁꯦ ꯌꯦꯡꯕꯗ ꯑꯁꯪ ꯑꯃꯥꯟ ꯉꯥꯛꯇ ꯑꯣꯏꯒꯗꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯥꯛꯅ ꯀꯣꯛꯑꯒ ꯂꯩꯕ ꯑꯗꯨꯒ ꯎ ꯋꯥ ꯍꯧꯗꯅ ꯎꯕ ꯂꯩꯕꯥꯛꯁꯦ ꯃꯨꯔꯤ ꯇꯧꯔꯒ ꯎꯕꯀꯣ ꯑꯗꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜ ꯄ꯭ꯂꯥꯁꯇꯤꯛꯅꯆꯤꯡꯕ ꯇꯥꯔꯒ ꯂꯩꯍꯧꯕ ꯃꯁꯤ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯁꯤ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯟꯖꯕꯗ ꯃꯁꯤꯒꯤꯁꯨ ꯍꯦꯟꯅ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯖꯗꯦꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯃꯥ ꯍꯣꯏꯁꯦ ꯍꯧꯖꯤꯛ ꯁꯤꯗꯩꯗ ꯌꯧꯔꯛꯇ ꯉꯥꯏꯔꯤꯕ꯭ꯔꯥ ꯉꯥꯏꯖꯔꯤꯌꯦ ꯏꯃꯥ ꯍꯣꯏꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯀꯣꯡꯕꯗꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯡꯒꯣꯡꯒ ꯀꯣꯡꯕꯒ ꯄꯨꯜꯂꯒ ꯂꯥꯛꯃꯤꯟꯅꯖꯕꯅꯤ ꯑꯗꯣ ꯁꯤ ꯌꯧꯔꯛꯄꯁꯤꯗ ꯀꯔꯤ ꯐꯥꯎꯏ ꯑꯁ ꯋꯥꯗꯤ ꯋꯥꯏ ꯁꯤ ꯌꯧꯔꯀꯥꯟꯗꯗꯤ ꯈꯔ ꯋꯥꯕ ꯐꯕ ꯈꯜꯂꯤ ꯋꯥꯈꯜꯁꯤꯗ ꯌꯥꯝ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯈꯜꯂꯒ ꯂꯥꯛꯆꯕꯅꯤ ꯈ꯭ꯋꯥꯡꯁꯨ ꯈꯨꯁꯨ ꯌꯥꯗꯕꯅꯤꯅ ꯑꯗꯨ ꯏꯁꯣꯔꯒꯤ ꯄꯥꯗꯒꯤ ꯉꯝꯗꯤ ꯉꯝꯃꯦ ꯋꯥꯗꯤ ꯋꯥꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯟꯕꯩ ꯂꯝꯕꯤꯗ ꯂꯥꯛꯑꯦ ꯍꯜꯂꯦ ꯑꯩꯈꯣই ꯂꯩꯍꯧꯔꯦ ꯏꯀꯣꯝ ꯂꯩꯍꯧꯔꯦ ꯍꯜꯂꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯣꯖꯥ ꯎꯃꯥꯀꯥꯟꯇꯁꯨ ꯌꯥꯎꯕꯤꯔꯛꯏ ꯃꯥꯅ ꯑꯩꯈꯣꯏ ꯄꯨꯔꯥ ꯒꯥꯏꯗ ꯇꯧꯔ ꯂꯥꯛꯄꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯃꯥꯕꯨꯁꯨ ꯌꯥꯝ ꯍꯟꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯔꯨ ꯍꯥꯏꯅ ꯈꯪꯅꯕ ꯑꯗꯨꯒ ꯃꯔꯨꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯗꯨꯒ ꯂꯥꯏꯐꯝ ꯑꯃꯅꯤ ꯑꯗꯨꯒ ꯀꯩꯅꯣꯅꯤ ꯍꯥꯏꯗꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯄꯣꯏꯔꯩꯊꯤꯕ ꯂꯨꯞꯅ ꯁꯦꯝꯒꯠꯆꯅꯤꯡꯗꯅ ꯃꯅꯤꯄꯨꯔꯒꯤ ꯃꯥꯡꯈꯤꯒꯗꯧꯔꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯗꯒꯤ ꯂꯩꯖꯔꯛꯂꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯃꯦꯗꯤꯁꯤꯅꯦꯜ ꯄ꯭ꯂꯥꯟ ꯑꯣꯏꯅꯁꯨ ꯈꯪꯅꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯗ ꯇꯠꯇꯅ ꯄꯜꯂꯤꯕ ꯍꯩꯔꯥꯡꯒꯣꯏ ꯃꯥꯌꯣꯛꯐꯥ ꯑꯗꯒꯤ ꯋꯥꯔꯤ ꯑꯃꯗ ꯍꯥꯏꯔꯒ ꯃꯦꯗꯤꯁꯤꯅꯦꯜ ꯄ꯭ꯂꯥꯟꯗ ꯍꯥꯏꯔꯒꯁꯨ ꯇꯦꯛꯁꯁ ꯕꯦꯀꯇꯥ ꯑꯗꯒꯤ ꯑꯩꯈꯣꯏ ꯎꯆꯥꯟ ꯀꯣꯝꯕꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯎꯔꯩꯔꯣꯝ ꯂꯩꯔꯤꯕ ꯄꯥꯝꯕꯤꯁꯤꯡꯁꯤ ꯌꯣꯛꯈꯠꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯐꯥꯎꯕꯗ ꯆꯍꯤ 10ꯃꯨꯛ ꯆꯪꯅ ꯑꯩꯈꯣꯏ ꯄꯣꯏꯔꯩꯊꯤꯕ ꯂꯨꯞꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯐꯥꯎꯗ ꯂꯥꯛꯏ ꯑꯩꯈꯣꯏꯒꯤ ꯀꯣꯡꯕ ꯇꯨꯔꯦꯟ ꯍꯥꯏꯗꯅ ꯈꯪꯅꯔꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯧꯕꯅꯤ ꯂꯣꯏꯅꯅ ꯍꯧꯔꯒ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯇꯨꯔꯦꯟ ꯑꯁꯤ ꯆꯦꯜꯂꯤꯕꯅꯦꯕ ꯍꯥꯏꯗꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯁꯤꯒꯨꯝꯕ ꯇꯨꯔꯦꯜ ꯑꯁꯤ ꯉꯁꯤꯗꯤ ꯃꯃꯤ ꯁꯥꯝꯖꯜꯂꯛꯇꯅ ꯇꯨꯔꯦꯜꯁꯤ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯨꯟꯅ ꯈꯨꯠꯁꯝꯅꯔꯒ ꯄꯥꯏꯈꯠꯇ꯭ꯔꯒꯗꯤ ꯍꯥꯏꯔꯤꯕꯁꯤ ꯄꯣꯏꯔꯩꯊꯤꯕ ꯂꯨꯞ ꯈꯛꯇꯅ ꯀꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯧ ꯆꯣꯡꯖꯔꯒꯁꯨ ꯃꯁꯤ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯕꯝ ꯑꯃꯅꯤ ꯍꯥꯏꯖꯔꯤꯕ ꯏꯔꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅꯁꯨ ꯇꯦꯡꯕꯥꯡꯕꯤꯔꯒꯗꯤ ꯂꯣꯏꯅꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗ ꯍꯦꯟꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯔꯒꯗꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯉꯁꯤ ꯂꯥꯛꯄꯤꯔꯤꯕ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯁꯨ ꯑꯩꯅ ꯅꯣꯡꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯑꯩꯈꯣꯏꯒꯤ ꯀꯣꯡ ꯃꯔꯨꯗ ꯆꯠꯂꯨꯕꯒꯤ ꯑꯩꯈꯣꯏ ꯄꯥꯎꯗꯝ ꯈꯔ ꯃꯌꯥꯝ ꯈꯔ ꯈꯪꯃꯤꯟꯅꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯝꯖꯔꯤꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯁꯨꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯌꯥꯝꯅ ꯋꯥꯠꯂꯤ ꯑꯗꯨꯕꯨ ꯑꯀꯛꯅꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯁꯤꯗ ꯁꯝꯖꯤꯟꯖꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯌꯨꯝ ꯍꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯌꯨꯝ ꯍꯜꯂꯒꯦ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯈꯔ